Hatkhiba thangza numitagi Bharatki Ministry of Commerce and Industry na Bangladesh leibak-taki pusilakpa ready-made garment uhai-wahai gi pothok sana thaknaba polam ugi furniture yauna toan-toanba polamsing Bharat leibakna pusilakpada Athingba thamkhibadagi Bangladesh ki semelonda sauna akaiba pibata natana thabak fangdabagi khudong sarba kaya mayoknargani haina International Labour Organization ILO na section wa thamlakre Bharat leibakna Bangladesh leibak ki mathakta laloliti ki polamsingda Athingba thamlakpada Bangladesh leibak ki interim sarkar na laloliti ki issue asigi matangda waroi sinama puraknabagi wari sananingbagi wafamsing phongdorakre hairi Aina yadaba mongda Bangladesh amadi Myanmar dagi sangsilaktuna Bharat leibaki toan-toanba mafamsingda leisiliba illegal immigrant sing asi khangdoknaba Ministry of Home Affairs gi maikaidagi numit kuntranigi matam tharaktuna state amadi union territory singda khangalakre hairi pawasina makha taraduna hai Bangladesh amadi Myanmar dagi sangsilakpa miyosingna masana masapo Bharat ki nagarik amani haina claim tawriba sing asigi mari lainaba document sing numit kuntranigi manungda verify tawgadabani karigumba Ministry of Home Affairs na pirakliba matam masigi manungda verify tawdrabadi makoi sing ado masa-masagi maramda halan kinaba tabok tarom sing paikalagani masak khangdoklaba Bangladesh amadi Myanmar dagi sangsilakpa illegal immigrant sing maramda halan kinaba tabak sing paikatpaga mari lainana ngamkhai sambal ngagriba Assam Rifle amadi Border Security Force BSF ki DGP da instruction sing pikre hairi Manipur da tholiba kanglup ki rang asi athuba matamda waroi sinama puraknaba Ministry of Home Affairs MHA na tampak lamdamda leiriba CSO kharaga thasigi tangkun gomdoi da New Delhi da mifam ama pangthoklagani haina tampak ta level loop amada telephone gi khutang da khangalakre haina press na fangba paw amana khangalakli paw asina makha taraduna hai mifam asida saruk yana bagi damak tampak lamdamda leiriba CSO sing thasigi tangkun gani thoi fawgi manungda New Delhi da thungna ba khangalakre hairi mifam asida kokizo gi luchingba singdi saruk yaroi dauri mifam asi tampak ta leiba CSO kharagi luchingba singdi oina pangthokadaba mifam amani adubu pangthokadoriba mifam asida tampak ki CSO sing puna unabagi mahutta tokhai na unaduna wari sanagadaba mali hairi Saliba thasigi tang taraga marida Tengnoupal district ki New Samtal da leiba Indo Myanmar border pillar number humfugani toy mayada Assam Rifle na kuki militant tara Hatkhiba do border fencing khabagi tabak sathabada ayet apan pirakpadagini haina Central Security Agency official amana phongdorakre haina press na phangba paw amana khangalakle paw sinama kha taratuna hai Assam Rifle na Hatkhiba kuki lalhoba tara do PDF ki kangbuni hairi PDF laloba kangbo asina aina yadaba mongda Indo Myanmar border paringdagi Manipur lansulakuna Indo Myanmar border ngamkai sambal khariba si lepkadabani haiduna Athingba pirakle haiba akaknaba paw ama fangbadagi Assam Rifle na mafam aduda changsinbina koisilaga thambadagi khangauduna PDF kangbugi maikadagi nomai kapthoroppadagi Assam Rifle na handuna kapada PDF lalhoba taradu leikidabani hairi Pakistan da based over lalholup laskai taiba LET ki mastermind oriba Razula Nizamani Khalid Elias Abu Saifullah Khalid Hatkhiba nomaizing numit ki nungtil pobopta masak khangdaba khulai paibu singna Pakistan ki Sindh province ke Maltida nomaina kaptuna halam le haina The Hindu na report torokre report asina makha taraduna hai Razula Nizamani Khalid hariba miyoyasi Bharat ki tongan ba mafam singda sathakiba terror attack ka mari lainana lalong sing yatpada sound senba misak amani senbali singani mada Rampur da leiba CRPF campus da sathakiba terror attack senbali singani manga da Bengaluru da leiba Indian Institute of Science da sathakiba terror attack amadi Nagpur da leiba RSS headquarter da sathakiba terror attack adugi mastermind ni hairi masagi asengba masak maming losilaba matung Nepal da lotuna leiramkhibaga loinana Hyderabad ki mapam singdagi anoba kadar sing recruit tawbata natana organization asigi fund sing su khongatpagi thabak torom ki hairi
Mamang sahigi January tang taraga tareta more de leba IRB post landaratuna Special Commando Wangkem Somorjit Hatkhiba madi personnel ani amana asok apat nangan kiba thogdok atuda senabani haiba thangmilar mate Elias Lelin mate NIA na fagat kre hairi pawasina makha taraduna hai thogdok asiga mari leinana NIA na matam sangna dagi tijinbagi thabak sathatuna lakraba matung ngarang Assam gi Silchar dagi fagat pangam kibani hairi housing maki oina thanmilar mate karamba military group ta yawbuna haiba sabsana khangba ngamdri Madhya Pradesh ki Minister Vijay Sahana Colonel Sophia Qureshi ki mathakta fazadaba wafam sing phongdok kibadu kidamak lale haidana ngakpinaba haijarakiba wafam adu Supreme Court na yakidre haidi Justice Surya Kanamadi Justice N Koteswar na saba bench amana khangan kibagi matung inna Minister sigi mathakta tijinbagi thabak sathanaba Madhya Pradesh ki wangmaragi Senior IPS Officer ahumna saba Special Investigation Team mama semnaba khangan kre Hariba officer sigi manungda officer nupi ama yawgadabani haina khangan khibaga loinana investigation sathabaki report na saliba tha sigi tang kun ganipan pawgi manungda kota langkalakadabani haina khangan ki ningsing bayabadi minister asina Colonel Sophia Qureshi panduna Pahalgam terror attack ta terrorist singna lukrabi ohenkraba leibaga sigi nupi kayagi laman singnaba terrorist sing asigi community edudagi nupi ama khangatlaga makogi mathakta para tambinaba Prime Minister Narendra Modi na Colonel Sophia Qureshi thabani haina phongdokiba video ama viral oirakpadagi minister asigi mathakta FIR register tawkibani Tamenglong District ki manungsan na laiba New Magulong Khulgi umang amada kokfai gi mong manbata natana yerum mong sumanba angang ba masuoiba angakpa makhalgi layama satuna leramba thengnare hairi hariba layasi Magulong gi khunja singna mongsong marakta salamba thengnarakibani khunja singna phongdorokpagi matung inna asigumba lay makalasi mamang thakta amukta thengnakidri hairi Manipur da President rule chalaiba haukiba numittagi ngasi fawbada senkhai thongkhai ga mari leinana senaba mioi sahum ga yankhairom fagat pangam kre haina Hindustan Time na report tarakre report asina makha taratuna hai lenga ki maikai gi pirakiba akanba instruction amagi matung inna tampaki mafam singda security force ki maikai gi akanba mongda drive sataba hoki hariba drive atuda aina yadaba mongda senkhai thongkhai taromba insurgent sahum ga yankhairom Imphal East amadi Imphal West ki mafam singdagi fagat pangam kibani haidi makoi sing asi ayambana masagi senda lambi oina nupi senba khaidok khaijing tauba amadi imong manung khana sainabagi matangda sangtainaba puraknabagi thabakta senaba ngaktani haidi masida sunatana government official sing school college amadi dukan phamba singdagi senkhai thongkhai tawagi thabak sathare haiba khangbangam kibaga loinana lamdam masida sanabi amagum thogdok wathok ama thokpa matamda sangtainanaba honabada insurgent sing paisa piduna nekpagi sanabi ama lakle hainasu report atu da palli